ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯍꯧꯔꯒꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯑꯝꯇ ꯆꯦꯟꯍꯜꯂꯛꯀꯦꯀꯣ ꯑꯝꯇ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯎꯪꯈꯥꯏꯔꯛꯑꯒꯦ ꯍꯣꯏꯅꯦ ꯁꯪꯕꯗꯣ ꯍꯥꯏꯗꯨꯒ ꯅꯝꯈꯤꯅꯣ ꯐꯖꯕꯅ ꯂꯣꯏꯔꯦ ꯅꯝꯃ ꯏꯁ ꯁꯤꯡꯖꯨ ꯆꯥꯕꯗꯕꯨ ꯀꯩꯅꯣ ꯂꯨꯍꯣꯡꯕ ꯑꯗꯨꯃꯥꯏꯅ ꯃꯦꯀꯞ ꯇꯧꯒꯗ꯭ꯔꯣ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯕꯗꯕꯨ ꯅꯣꯔꯃꯦꯜꯂꯤ ꯂꯩꯔꯤꯁꯦ ꯍꯜꯂꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩ ꯔꯦꯅꯤ ꯉꯥꯡꯕꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯡꯖꯨ ꯆꯥꯒꯦ ꯇꯧꯋꯤꯅꯦꯕꯀꯣ ꯁꯤꯡꯖꯨ ꯆꯥꯗꯣꯏꯁꯦ ꯗꯥ ꯁꯣꯄꯣꯟ ꯍꯣꯏꯗꯅꯦ ꯑꯗꯣ ꯁꯤꯡꯖු ꯆꯥꯁꯦ ꯍꯥꯏꯅ ꯍꯧꯅꯕꯁꯦ ꯀꯨꯏꯗꯤ ꯀꯨꯏꯔꯕꯅꯦꯕ ꯑꯗꯣ ꯇꯥꯏꯃꯤꯡ ꯑꯃ ꯏꯆꯥ ꯆꯥꯟꯅꯗꯕ ꯑꯗꯣ ꯉꯁꯤꯗꯤ ꯈꯔꯕꯨꯗꯤ ꯊꯦꯡꯉꯦ ꯑꯗꯣ ꯑꯗꯨꯝ ꯆꯥꯔꯁꯤ ꯅꯠꯇ꯭ꯔꯥ ꯊꯦꯡꯉꯁꯨ ꯐꯥꯔꯁꯇ ꯅꯦꯅꯦꯒꯤ ꯈꯥꯏꯗꯣꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯁꯦ ꯂꯩꯔꯦ ꯁꯤꯗꯅ ꯑꯩꯈꯣꯏ ꯗꯥꯒ ꯗꯤꯖꯦꯟꯒꯒꯤ ꯂꯩꯔꯦ ꯃꯣꯏꯒꯤ ꯍꯥꯟꯅ ꯄꯤꯔꯨꯔꯒꯦ ꯀꯥꯏꯗꯅꯣ ꯅꯣꯏ ꯐꯝꯃꯤꯗꯣ ꯄꯄꯥ ꯍꯣꯏꯗꯤ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯁꯤ ꯂꯩꯔꯦ ꯃꯣꯏꯅꯤꯒꯤ ꯁꯤꯗ ꯗꯥ ꯁꯣꯄꯣꯟꯒꯤ ꯂꯩꯔꯦ ꯗꯨꯀꯥꯟꯗ ꯄꯤꯈ꯭ꯔꯅꯤ ꯃꯥ ꯗꯨꯀꯥꯟ ꯆꯠꯈ꯭ꯔꯦꯕ ꯁꯦ ꯆꯥ ꯂꯥꯛꯑꯦ ꯁꯤꯡꯖꯨ ꯍꯥꯎꯕ꯭ꯔꯣ ꯀꯣꯡꯉꯥ ꯂꯩꯕ꯭ꯔꯥ? ꯐꯖꯅ ꯍꯥꯎꯕ꯭ꯔꯥ? ꯍꯥꯎꯋꯦ. ꯑꯝꯇ ꯍꯥꯏꯔꯛꯎꯅ ꯗꯤꯖꯦꯟ. ꯍꯥꯎꯋꯦ. ꯐꯖꯅ ꯍꯥꯎꯋꯦ. ꯑꯩ ꯇꯦꯁ ꯇꯧꯈ꯭ꯔꯕꯅꯦ. ꯀꯣꯡꯉꯥ ꯂꯩꯕ꯭ꯔꯥ? ꯀꯣꯡꯉꯥ ꯑꯃ ꯂꯩꯕ꯭ꯔꯥ? ꯁꯆꯤꯟ ꯍꯥꯎꯇ꯭ꯔꯣ? ꯍꯥꯎꯋꯦ. 이콩 ꯈꯨꯝꯗ꯭ꯔꯤꯗꯣ ꯀꯩꯅꯣ? ꯑꯩ ꯄꯥꯃꯨꯡꯅ ꯆꯥꯃꯁꯁꯦ ꯍꯟꯅ ꯆꯥꯗ꯭ꯔꯕꯅꯤ ꯈꯤꯇꯪ ꯈꯤꯇꯪ 이씨. 하고? 하해? ꯇꯝꯄꯥꯛꯇ ꯊꯝꯗꯧꯗꯣ ꯆꯥꯁꯤꯔ ꯃꯅꯥꯎꯅ ꯑꯗꯨꯅ ꯐꯔꯦ ꯂꯥꯛꯑꯣ ꯅꯪ ꯄꯨꯔꯣ ꯆꯥꯄ꯭ꯔꯣ ꯄꯨꯔꯃꯤꯅ ꯄꯥꯄꯣꯔꯒ ꯌꯥꯎꯔꯝꯃꯗꯤ ꯄꯥꯄꯣꯔꯒ ꯌꯥꯎꯔꯝꯃꯗꯤ ꯃꯩ ꯇꯥꯅꯤ ꯂꯩꯕ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯍꯧꯔꯒꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯑꯝꯇ ꯆꯦꯟꯍꯜꯂꯛꯀꯦꯀꯣ ꯑꯝꯇ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯎꯪꯈꯥꯏꯔꯛꯑꯒꯦ ꯏꯁ ꯁꯤꯡꯖꯨ ꯆꯥꯕꯗꯕꯨ ꯀꯩꯅꯣ ꯂꯨꯍꯣꯡꯕ ꯑꯗꯨꯃꯥꯏꯅ ꯃꯦꯀꯞ ꯇꯧꯒꯗ꯭ꯔꯣ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯕꯗꯕꯨ ꯅꯣꯔꯃꯦꯜꯂꯤ ꯂꯩꯔꯤꯁꯦ ꯄꯨꯟꯅ ꯁꯨꯝ ꯆꯥꯔꯁꯤ ꯍꯧꯔꯒꯦ ꯑꯩ ꯆꯥꯛ ꯀꯗꯥꯏꯅꯣ ꯁꯤꯂꯩꯔꯦ ꯆꯥ ꯏꯃꯪ ꯉꯥꯛ ꯆꯪꯁꯤꯜꯂꯛꯀꯦ ꯆꯥꯎ ꯈꯨꯠꯅ ꯑꯩ ꯄꯨꯟ ꯆꯥꯔꯦ ꯄꯨꯟ ꯆꯥꯕ ꯏꯆꯥ ꯏꯁꯨ ꯂꯣꯏ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯁꯤꯡꯖꯨ ꯆꯥꯝꯗꯥꯏ ꯑꯩ ꯆꯥꯛ ꯑꯝꯇ ꯎꯠꯀꯦ ꯃꯌꯥꯝꯗ ꯎꯜꯂꯣꯁꯤꯗ ꯎꯜꯂꯣ ꯃꯌꯥꯝ ꯑꯩ ꯆꯥꯛꯂ ꯁꯤꯁꯦ ꯄꯨꯔ ꯈꯔ ꯆꯠꯄꯗ ꯅꯪꯗꯤ ꯆꯥꯕ ꯌꯥꯔꯣꯏ ꯍꯜꯂꯛꯑꯕ ꯅꯪ ꯆꯥꯛ ꯌꯥꯝ ꯁꯥꯏꯕ ꯈꯤꯇꯪ ꯆꯥꯏꯁꯤꯔ ꯆꯥꯏ ꯑꯃ ꯆꯥꯔꯦ ꯆꯥꯔꯦ ꯆꯥꯈ꯭ꯔꯦ ꯁꯤꯡꯖꯨ ꯆꯥꯔꯦ ꯆꯥꯛ ꯈꯤꯇꯪ ꯆꯥꯅꯤꯡꯉꯦ ꯆꯥꯛ ꯈꯔ ꯆꯥꯕ ꯍꯥꯎꯕꯅꯦ 이만 먹으면 ꯆꯥꯈ꯭ꯔꯦ ꯅꯨꯡꯁꯤꯕꯅꯦ ꯑꯉꯥꯡꯁꯤꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯃꯆꯜꯁꯦ ꯍꯥꯎꯒ꯭ꯔꯖꯥꯠꯅꯤ ꯃꯅꯤꯄꯨꯔ ꯀꯣꯝꯄ꯭ꯔꯦꯛ ꯌꯥꯎꯔꯦ ꯃꯅꯤꯡꯈꯣꯛ ꯌꯥꯎꯔꯦ ꯌꯣꯡꯆꯥꯛ ꯌꯥꯎꯔꯦ ꯀꯣꯕꯤ ꯌꯥꯎꯔꯦ ꯑꯗꯩ ꯀꯩꯅꯣ ꯂꯐꯨꯗ꯭ꯔꯣ ꯌꯥꯎꯔꯦ ꯁꯃꯥꯟꯒꯨꯝꯕ ꯌꯥꯎꯗ꯭ꯔꯦ ꯃꯩꯁꯨꯗ ꯃꯩꯁꯨ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯂꯩꯇ꯭ꯔꯅꯦ ꯁꯤ ꯑꯗꯨꯃꯥꯏꯅ ꯇꯥꯎꯔꯒ ꯆꯥꯕ ꯑꯗꯨꯒ ꯆꯥꯕꯗꯣ ꯍꯥꯎꯋꯦ ꯀꯩꯅꯣ ꯎꯇꯣꯡꯗꯣ ꯃꯄꯨꯝ ꯃꯀꯛ ꯈꯔ ꯅꯪ ꯂꯥꯛꯑꯃꯦ ꯂꯣꯏ ꯇꯥꯎꯖꯥꯠꯅꯤ ꯂꯣꯏ ꯂꯩ ꯑꯗꯨꯁꯨ ꯂꯩ ꯉꯥꯃꯨ ꯑꯃ ꯍꯥꯞꯄꯝꯕꯩ ꯍꯥꯎꯋꯦ ꯁꯤꯁꯨ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯑꯍꯥꯎꯕꯤꯗ ꯌꯧꯅ ꯀꯔꯤꯝ ꯃꯍꯥꯎ ꯇꯦꯁ ꯌꯥꯎꯗꯕꯅꯤ ꯁꯤ ꯀꯨꯞꯄꯒꯤꯔ ꯀꯨꯞꯄꯩ ꯅꯠꯇꯦ ꯁꯤ ꯇꯦꯁꯇꯤ ꯁꯣꯁꯦ ꯑꯀꯨꯞꯄꯤ ꯑꯣꯏꯔꯁꯨ ꯂꯩꯌꯦꯕ ꯁꯤꯁꯦꯅꯦ ꯄꯨꯔꯥ ꯊꯨꯝ ꯉꯥꯛꯇꯅꯤꯁꯦ ꯃꯥ ꯉꯁꯥꯏ ꯊꯨꯝꯗ ꯀꯌꯥꯝ ꯌꯥꯝ ꯅꯟꯗ꯭ꯔꯥ ꯑꯁꯤ ꯇꯦꯁꯇꯤ ꯁꯣ ꯑꯃ ꯌꯥꯎꯗꯕꯅꯤ ꯍꯥꯎꯇꯕꯅꯤ ꯌꯥꯝ ꯆꯥꯛ ꯂꯥꯛꯑꯦꯍꯦ ꯆꯥꯛ ꯍꯥꯞꯆꯜꯂꯣ ꯉꯁꯥꯏ ꯃꯁꯤ ꯌꯥꯕ ꯆꯥꯗ ꯍꯥꯎꯕ ꯁꯤꯡ ꯋꯥꯠꯄ꯭ꯔꯥ ꯁꯤꯡ ꯃꯅꯝ ꯋꯥꯠꯄ꯭ꯔꯥ ꯀꯩꯒꯤꯅꯣꯝꯕ꯭ꯔꯥ ꯆꯥꯛ ꯁꯤꯡꯖꯨ ꯆꯥꯔꯤ ꯆꯥꯛ ꯈꯔ ꯌꯥꯎꯔ ꯃꯑꯣꯡ ꯇꯥꯕꯅꯤ ꯆꯥꯛ ꯂꯥꯛꯑꯦ ꯑꯩꯒꯤ ꯑꯃ ꯇꯨꯡꯈ꯭ꯔꯦ ꯇꯨꯡꯈ꯭ꯔꯦ ꯁꯤꯗ ꯄꯨꯔꯥ ꯀꯩꯅꯣꯅꯤ
뭐 짜는 거 신유 짜. 신유 잘하면 뭐 너는 저 상네. 아이디 강대 아이디네 스마일 똥네 디오나 마tam제 타이밍제 비행 문을 넣어야. Nào xa thật rồi thì ấy đi lùi hả tôi điều tôi mèo bạc thì cái lỗ chắc không phải coi cho mèo nó tiền nghe. mà thằng một sao đã chỉ ngần gì vậy à chỉ thì bra mong thôi đấy bạn tiền nghe. cái mèo ấy tôi lấy xin ra cái bye bye xin chào hao